First of all, the EPAC TV News welcomes everyone. Gaza Strip Israeli and passing Lochin do not tamliver terrorist group Oidiba Hamaski, Anam Kanbamatona Maram Oidona, Israeli Prime Minister Benjamin Tainahuna, Operation Paktok Tok to Yam Kanchin and Abagidamaka Israeli Security Cabinet, Ayabani Ragani Haire. Nakalam Romda, Gaza the Israeli post Akan attacking the Palestine Massa contracted Amasu, in no known secret Haire. Prime Minister Benjamin Tainahun local level Kontang Asiki. Gaza is the pull up on your Natragasu Salukaya Kudum and Sinanaba Akanmo Hotnakaniana Tazenari. Israeli official Amana Pondora Kebagimatu Inadi, Wapam Masiki Matang the security cabinet, Yam Kana Kupna Kanani Nagani Hairi. Panbea Badi, Hamas land passing Taduk Amadi Equi than Lampa Aniki Yang with the Yam Nuaita video, Tadora Kibadagi Israeli authority na, Gaza the Arui Boy Kutana Bohonrak Bani Haina Miana Tazenari. Security cabinet and land hen consin and a period look labadi, pretty big labaxina, Amadi land pagi imu manusina kanna yaling the Pondorokan Hina Tazenari. Israel to Kaina Tabagi sang Amukan and Gatpagaloinana, military action consin and a soid and Honakani Hina Tazenari. Maming Matata put in the Israeli official Amana Pondora Kibagi Matu inadi, security cabinet and a period hector lobo matamda, Madu Hamaski Matata pressure can cut another matang tabak Otokan Hina Pondoki. Prime Minister Benjamin Tainahun land hen Kancinduna Pandam Pangana Hotnari Basi, Army chips in the Akan Modi and Indi Hairi. Machine Maram Oiduna Army chips to resign Tropanatraga, Lotoki Biabagi Pibams lady. Israel land the Oiba Pandamasi, Hamas Marupang Mutapa, Gazada Sasanto Bungamandaba, land passing Tadokan Amadi, Gaza Istibasi, Amukana Israel Kudong Tiningai Oilam the Mamu Ohendaba Haibasin. Ningsing Bayabadi, how he becomes 2023 October Gitang Tareta, Hamas reaching Palestine terror signa. Ka Israel the Yam sound attack to the Mioi, Lishingamang Sunny Rom, Maita to the Manga Kaktuna, Amadi, Nupio big is at Mahandun Hatopiki Amadi, Haksankaya Yawn Mio Sunny and Kaimatuina, Gaza the pushing Kibadagi Gaza is still Kitam Tia Lal Tokiban. Hamaski Makuta Hoji Lampa in a Mio Yankairum lay, Aduga Makoi Imu Manunda, Mio Kulum the Hingli and Tazenari. Israel Maki the Kayaman Sisferi as in never proctunal and passing second Mukapamli. Adu Benjamin Tainhogi, Pierre Wright Elising the Land Yam Prancindun Gazagi, terrorist Mr. Bapta, the Makai, Laminari Bakayas, atop playback the Tantoki Baduga, Gazas, Israel couldn't in Bapam, Hainasu, power sources in Makatar. Nakalam Romda Akiba Panglaba Gazagi land, Asida Awabaka, Mayuna Bagaloina, Sana Tanganaba Polams in Pangdabadagi, how Kiba Punkun Margin Manung the Angamayauna Puna Mioi, Nipalam Sikri Hairi. How the Pawi Oin Gaza Manung the Sada Taktaban Maram Oera Sikiba, Palestine Masahasi, Puna Sambak Marpunipan Sugre. Sada Taktabadagi Sikaba Miosing Asiki Manunda, Puna Angang Maudra Marirom Henry Haina, UNICEF report Aman Makatan Punduli. Gazagi land Israeli land mission of Palestine Masa Lissu Humpuma Togesani, Yang Kainipan Hen Halaba Pauda, Pienbangam Draba, Benjamin Tainahuna, Gaza Pumba Losinanaba IDF land mission da, Apan Bayatang to Piki Hairi. Gazagi land Maram or Saba Taco Pangdabagi Awab, Kamting Mayuk Neva Palestine Singda, Mating Pangmagi Tabak America, President Donald Trump, Mating Pangbaho Hairi. Adubu Gazagi la Sita Donald Trump Israel the Chown Mating Pangbuloina, Gaza the Live Palestine Massasing, Atopa Labaxing the Tatkin of Paul Toki Lake Raven. Gazagi la Hoji Pabagi when Loshin Mungam Dribasi, Hamas no Tokan behind us Lotoki Bagaloina, Lan Loshinana Basutanka, Ton and Donald Trump, Nakalani, Marka, Walisana keeps Lake Raven hide. Israel the Prime Minister Benjamin Tainahuna Gaza Pumloshin Gadabani Haina, Mahaki lan mission akan biyatang piki badagi, Palestine masal lak tararom amuhon lanjen na bahugri haina, pawi sosa manahayri. Panbaya badi, Israel lan mission Gazagi tsado hunramanga gilam lahujau di mapung pan lausin dun tamangam graban. Lem hauri basaruksing asisu lausin anaba, Benjamin akan biyatang pirakiban. Sahi aniram lalasin maram oiraga kamting awaban ang lab amadi, tsaba takpasi pangdraba Palestine singna, tawai hingnana ba amukan lanjen rakiban. Howji Paubagi or Gazagi land lotion Mungam Dribasi, Israel di Hamas ani Mark the Yasineva propungam de Basina, a chobu maramam oiri. Gaza the Sahi ani Maya the Sotun Libulalasi Manutana, no Magi Manuta, Gazagi Angang Kunta Kunipalom, Sabatapa Pangda, but they halt Haina, Gazagi help ministry Makati Hairi. Lalasita Howji Paubagi oina,
angang lising trani pal gi mathak ta ijegi lalmisin hat kri haina chu pawi source sin makha tar paw si ki sarkom oina manipur gi matang da paw khar update tawjege Foothill Naga Coordination Committee na kuki sing mayuk ta kawban handok ta bagi matang di yaning da phongtok po oina National Highway number 2 the Working Committee of Kuki Civil Society Organization na matam kak ta economic blockade chat ta hokre khutak ta economic blockade ko silak pan maram oiraga highway paring asida portei handok honjin tawriba gari sing lamkhang da panduna leiri WKSO na ngarang dage kofi economic blockade adun maram oiraga kuki sing namna khundaba kangpokpi district ki mafam ayam da masing yamlaba kuki sing thoraktuna portei pusilapa gari sing thingi hairi Manipur da tangai phadana changdaba yadra potlam sing handok honjin tawbagi matangda khwaidagi maru oiba lambi am oiriba National Highway number 2 da economic blockade chat thakibana maram oiraga state asida portei phangdabagi awaba khudongsa daba kaya mayukna pa yai haina thajanari WCKICSO na luchingba sing phongdora khibagi matuk inadi Naga sing namna taba Foothill area da kuki sing chathok ta chin tawba thingkhibagi mayokta tangai phadana National Highway number 2 da economic blockade kawbani FNCC na maram chadaba mongda kawriba ban handoktuna kuki phurup ki miyosing athingba amat yaugina chathok ta chin tawba yahandri phawba economic blockade ki khongjang asi handokloi hainasu working committee luchingba man phongdokki panba yabadi kuki sing gi mayokta Manipur Naga sing na July tang 13 da matam kaktaba ban kawbusu leikiban ban hauklabasu India government maikai hauzik phawbagi oina kari wafam amata phongdorok leitri ban manungda Kangpokpi district ki manchana leiba makhan khulda leiba maikai adongi masing yamlaba khunja sing thoraktuna lambi thingbagi akanba khongjang changsung khiban khongjang aduna German road amadi Tiger road hain mingthon lambi samjilakpa yaningde lona yadaba kuki militant sing ki kem Naga area da thamba yaroi Naga sing lamda popi thaba yaroi haibani chingba tongan tongan ba play kat kaya su khongjang loisna paina ki haina su paw sources in makhatar khongjang sing aduga mari leinana FNCC ki zero man hai kuki sing pakhalak pa thorang kaya na chingkhong sing ya da khundari ba Naga sing da chaunu khulungsa ta ba mai kaya tholak padagi tangai phadan akhanna ba thorang lokhalakpan mangjongna na khangalam ba tawduna Naga gi lamda phawba German road natraga Tiger road simlakpan Naga sing gi right ta chaunu simnakle suspension of operation su group ki kem kaya Naga gi lamda saduna khulai matik chana paiba kuki militant sing thamjilakpana ing tapa phibam da akaiba kaya thoalli hainasu serol asini makhata na phongdorle Manipur da hoji oiba neta da phibam masigi matangda Imphal da numit khudingi phongliba pauche pokna phamgi editorial kalam da kari haidi haibudu yengminase thadau inpi gi mitra tru saba achaw mihut kambu ama Imphal da laktuna state asida santi amadi ing tapa phibam hanjil hanaba All Manipur United Club Organization amuko Kokomi Coordinating Committee of Manipur Integrity Fox Federation of Civil Society Organization Arambai Tengkol amadi Mahiyo Lup Kharagi Musing Yauno Wari Sanakre Thadau Inpigi President M. James amadi Advisor Michael Lamja Thang Anina Luchingba Mihut Kampu Adu Tang Taruki Numit Yungba Mamangda Imphal Airport Thunglakiban Makoina Imphal Airport Thunglaba Matung Imphal West District Police ki akanba section Thawranga Loinana North AOC da laiba Classic Hotel chatuna mafam maduda amuko Kokomi Fox amadi Arambai Tengol gi Musing ga mifam pangthoki ayuk pung 13 dagi nimidang wairam pung 3 phaw chataki mifam aduda amuko gi advisor sing ito tongbram amadi Dr. Dhanabi Laisam Kokomi convener Khuraija Mathauba Post ki president BM Yai Masa Arambai Tengol gi TS Munindro Mahiro Lupsing Lusing Basing Saru Yake Panbaya badi Maitei Yamasung Kuki Jogi Marak Kang Irang Thoklaba Matunda Thadau Inpi Musing Imphal da lakpasi handaki asin ahan basu oiban Haukiba kumja 2023 gi mege tang ahum dagi tholakliba Maitei Yamasung Kuki Jog Kang Irang asi losinduna Santi Yamasung Hausa gi phibam hanjil hanaba center na mamang sahidagi makhal makha kaya gi khongthang kay lokhatun lakle Lok Sabha election matung semkhiba NDA government na numit chamani gi oiba road map ama semduna Maitei Yamasung Kuki Jog Kang Irang asi losinduna Santi Yamasung Hausa gi phibam hanjil hanaba kan hotrakiban Maitei Kuki Jog amasung Naga gi MLA sing Delhi da pulap kauraga MSM haibidi Ministry of Home Affairs ki official singa wari sanaba karup anima ke CEO sing musing punna phaminanba tongan ba kauraga NSO gi official singa wari sanakiba kaya su leikhraban amuko Kokomi amadi fourth ki musing wari sanaba makta ahumla sukre ikon kon bo oina wari sanakiba du hauki bajung gi tang kunsadan
wari sanabadꯨꯗ amuko amasung kokogi migi miyo tarit amasung force ki mute mangana Ministry of Home Affairs ki maikaidani advisor North East ki A.K. Misra IP haibidi Intelligence Bureau ki Joint Director Rajesh Kamble amadi atai senior official sing saruk yake Center the NDA government 3 lakh laba matungda National Highway number 2 yauna lambi sing hangdokna ba haibidi lambi sing de mipum kudim ai apal mati yaudana chathok chasin tawhanna ba khongthang amsu lokhat pa laike adubu khongthang adumukti mai papungam gide Kangpokpi district miyam hauduna akan mamong ating mapiak padagi Imphal dagi chatkhiba Manipur State Transport ki basing lamthung phang miyapsin ngamdan halakkiban Maitai na schedule strike demand tawbagi mayokta ni haiduna Megi tang 2023 da Chingi district singda kam now let a citizen together haibu banner gi makhada pangthokkiba achum haibadi all tribal students union Manipur gi tribal solidarity mass rally da Surasampur Tenglo Pulam amasung Kangpokpi district ki tongan mafam kayada Kukijo community singi miyo singna Maitai yum mai thaba thuaiba nongmai kapsin ba phuba saibana singba thawong kaya sathabadagi tholakkiba Maitai amadi Kukijo ani kan irang asi hausi phawbi oine losindana leirabasu bom amasung nongmai kapagi makhol taraktabadi thani palwam henjilakle Kanglup irang asina maram oidun sahi ani thangna low panba yadna leiklaba matung tampaki lafong kaya so handakti low panrabani Matam sang bom no may kapagi makol tarak taba amasung law lituna law utuna lakpa law phomjing sekuchi akan meseksin thorong makhadasu law panbang ngamrakpasi santi amadi mausagi phibam hanjinba horokpani haibada haimal muthuklo Ministry of Home Affairs ki initiative ki makhada Kukijo Council na Kukijo na tabang phamsingda miyang mi phamsing pangthoktuna Kukijo na hinsa thadoktuna politically oiba mongda hena mai onsinabagi matang kananai nebasu hawri Hana mamangda naga kuki ki Maitai amasung Maitai pangalgi amasung kuki paite ki kanuki yangsin losinduna mausagi phibam dhanjilakhiba adugumna Maitai amasung kuki jo ani ki kanuki irang asisu nongwadi suchoi choiden losinduna mausagi phibam hanjilakani hautik Imphal da thadau inpi ki mutsinga amuko kokomi fox aramai tengol amadi mairoi ki mutsinga wali sanaba asida kuki jo council na kuki jo na namna tabang phamsingda mifam pangthoktuna kuki jo na hingsa thadoktuna politically oibu mayonda hen mai onsinabagi khanna nainaba hawlib asi yengluraga Maitai amadi kuki jogi kanku irang asichu aten matamda loisinduna mahusagi phibam amu hanjilaklabi yabagi thajabasu laiktab natte thoklib irang asina maram oiraga state asida aduki matik sokan batanatana hiram khudimmakta sotharga leiribani aduna ing tapa Manipur am ohenanabagi damakta yelhomi pur khudimona kusamnaduna punna lepminabagi matam madu oirabani haibu wafamju Imphal da numit khudingi phongliba pauchi am oiriba pokna phang editorial kalam da phongdorakiban